mayambu ahan namaktada wari na chomgi maikidigi ikok non taram nokjari tabirasi aikoina pujarakpa warida mahigi furitki taruk suba tangka ngarang tangka adugi makha chatharak matamdani kungkungna yama thajadana bol sanariba makhoi myam marak asida mana bol asibu leira sela puduna ahan boina mana panjala masanki magi panjala masan masi ubada mayam asi hekta launai khuba khunai aduga makhoi ki oja asimaksu karino angang sina torisi haiduna wakhal ma khalli aduga sanaminiba makhoi ki mamanaba mainosu yamna ngakki karino magi matawsibu haduna ngakpana kaino matoki panjalasi hojumakidi mini helbani adubu kungna mayamar asida phawdok bolase adum cheladuna mana gol mathang chakhalakpadagi hojiti kungkung khoina handana panjan masing hele makhoi sanariba sanore singse yamna ngakle karino pictro pikrabnu pasina mana tarba mong matawsibu haduna makhoi se yamna ngai kungkung mu thingwa lakpa kana matang ngamdre mayam asi hekta kumai yengmadona yengle khubaksu prok pangkhudu khunai angang asigi matawsi yengune habise wari tana pikthalle asumna panjan masingni mayam hena kungkungna chande maksu khangi mana ka hena chaluba taragadi karigumamsu phawna kibiyai aduna masing yamdabasu manga dagina tara phawgi manungda mana panjan masing helangi haduna panjan masing adugi chang helalle atai matamdadi lampak asida mana bol asi chelaga hekta mayam ase ungnaga kumai uhenmani nakal lamagi sanaroi singdi yamna ware kungkung mu thingba lakpa ngamdre thingnaba yamna kanna honai adubu kungkungna makhoi gi marak asida phawdolaga bol asi pukhibasina thingba lakpa ngamdana makhoi se tuki turbusu hawgali amuk tali adubu ngamdre asumna bol ase loikrami mayam ase bol asi hek loraba tungda kungkung gi manak tamni yopsilei kungkung yengadabagi pit ahum makta wangba miyoi mato sudaba nupa macha amana ngasigi numit asida tawrba mong mataw asida makhoi si yamna ngakladuna yengmani aduga kungkung khoi ki oja asisu ikai boy kariyoi yamna ngakki mainodi yamna harauki kungkung gi manaka chengsilli aduga kungkung mu konsiladuna man wa yam harami nang ngasi tawrba mong mataw ase manga chapmane nangbu karam kalda bol tamano karam kana sanabano tasena muk thajaba ngamde tasina ma yamna ngai haduna wa yamna ngangi kungkung kari mata khumde mabu yengadabagi mayam ase heka thomjilibani maino khoi gi takpiribu ajadasu kungkung gi manaka tamna changi aduga man harame aina nangonda haikiba tabadu nungaitabu haisingado nang saunuko ngasidi ekhoi gi sanaro singase nang na mai ngakpire hayengsu nang na thona butho nang ne khoi gi sanaro singase amukta mai pakhan nabu hono haduna harame kungkung yam harauki adubu marak asida ngasai makai wa ngangdabagini kungkungna bol sanariba mana seliba mong matose asom nakan machi matai amadagi makoi chomlaba nupado munni yingamlibani kungkungna ngasai makai bol seliba mana pandan yamna chalibase mahaksu mit kuptu makai yengibani yamna sathiba maibani ayuki matamda makoi sanaroi singna bol ngamhandaba yade hajana ngarang ahingi matamda sathiba thodok kaya ama thokan ngamkiba maibani mahak wakhal yamna khalli aduga magi manakta makhoi gi oiba sanaroi amani chalai makhoi su bol yengamba yane asigi sanaba sida marak asida nupa masa am yawado satina hi magi dubu kari mong na haduna makhoi na haina bu wase hojik mai bisina tai mai bisina makhoi gi sanaroi amani magi manakta kausilli aduga wari yama shakirami kari matu wagano handaki bol asidi akhoi gi sanaroi singna ngani nakhoi karim tunung nangu phawganu makhoi na phana haidabasu makhoi ka tagadabasi hayenggi mathangla amana yamthuna singkhirami aduga sedi yengi hayengdi makhoi chomlaba maibasina mateng pangliba sanaroi singa sina sanagadabase ani oire ayukta ama nungthindama nungthingi matamna sanagaduribasina kungkung khoigani maibase madu yenglaba tung ani nini adu oirkadi ayuki matamna sanagadabado karamano hayo karamba kadale makhoi amanina lona kuthilli aduga nungthingi matamna sanagadaba makhoi gi lifumju khangle mataw asumna ngasi gona nungthingi bol sanaba selo sille yenglamba lekai adugi khul adugi miyam sing magi min hanakre sanara singsu
मखोई लेफमद ओजासिंग अदु लोयन पुन चंखिरमी कुंकुंबुदी मयाम थागनखि थांगनबद लेमिनब कागी म्योसिंगसु कुंकुंबु याम थागले मखोई को ओजानसु कुंकुंबु याम थागलदुना का मनुंग दोरी याम साइ कुंकुंगी लमगी सनरसिंग मखुस याम ngai करम मतमद बोल सानबना महाकबो बोल फाबो कावब ngamdabani याम तुगनमनि पांगल यावदबनि अदुबु ngasi gi magi mato siba karina haduna makhoi yamna ngai makhoina manung de ledi ngai wari sari ngai matam sida atopa sanara sing yama lakhi aduga kungkungbu makut chotladuna wari kaya ama sanaki asumna sanadi ngai tanja sidani ngasai gi makoi chomlaba ahal mai base yama lona sanara sing lakka matam sida maksu lakhirami aduga thongjin mayada amadi thongnaw mayadagi lona lomna lumlaga mahana kungkungbu yengkhirami matam ase mamsilaka matam haibdu oirabani mana yengum yengdi ataiga manade tongan ma sati mi yeng na yengamani mayam wari sari ngai marang toringai matam dadi adumna mahana lumlagi yenglibase kanana su ude khangde adubu mainodi mayam marak to wari dum sarambadagi magi maithong se ontholok matamda thongnaw ma palomda kariguma saktam kaman ukibase kari saktam nusibo nyak tang su magi masindagi sonki matom tani yengmani matom tani ngakhibani mana dum yeng thokhibada mamit mangonda lauthok yengami aduga tumina chaki maino yamna ngana saktam adu yeng hawi adubu chap chana de gyan taudre mayamna somda marang wari sari adubu maino di mit ukiba saktam masibu yamna ngana yeng hawi atai thangnaba ka sing sanro sing makhoi bukhoi ka tam changnakre kukung khoi maino khoi makhoi tam ngai hawri wari dum chabma tam masida maino di thongnaw romda kiru adum ngani yengi matam ase mamkre handam bukti maino na adum na kiru yenga mata wasida kungkungna kainu yengi dubo kainu nang lon yengi dubo haduna kungkungna hangi maino na khangdin he ai ki misida kainu mu uine haduna pakta chep yengi amok thora I aduga thongnaw mapanda mani yengi kari mata leiba lakpatu ude adubu maino chingnabi ki mieng na adum yengi kungkungna kaisu leitini kari urage nang bahaduna yama toina wase adum hangi adubu makhoni yeng thulubadati ude ngasai ukiba saktam singado maino na akiba phaukiba male madugidamak mane kini yengmani maino amadi kungkung tholai aduga maino na singnaribsi phana bahaduna manak nakpasida makhoi ani kocha challe aduga yengi kari mata leitabadagi nanaw kungkungna lawlaw changsilaw kasum leite haduna changi makhoi asom manung dili hore maibdudi asom nakan da mangchakre aduga hayeng bol tagadaba sanagadaba sanarasing adugi ka mayada laikre ngasidi ngalingai gi matam asira changlakpani ngarangdi thenglakana mana khenmani ngalingai matam asira chanlaklaga thongjin mapandagi yamna phaba yamna chamba mi mik saklonda mana wangang na batori tanja se wangang dingai mana hani yengkrabani makhoi gi sanaroi khaktamak manung sida leiri oza sing atai di thoki batanja oiri khara mana asom nakalam rasa ising honari mahangna wahre nakhoi phajana pothagadabani nganna tumgadabani hayengi damak nakhoi mai paktab yadi sasa honagadabani ko haduna hare makoi somlaba magi mong matawasida atopa ke sanaroi sing takpi tambi bo oza sing ningdana makoi sanaroi kharadi hoi hona jagi oza hadana khumi ngak tangsu mase manung changi manung da makhoi gi phaminaraga wari sare mana phamli base kari gum la long amagi damakta phamli bani chalakli bani aduga asom nakana chak thongliba makhoi gi manaka chu changi kari mathe langiba kari honariba haduna mani yengli bisisu kari gum la long amagi damaktani asumna ngak tang su wari sarami makhoi gi su nukminna duna wari khara saramlaga hojikti ahalase tumina toraki mahangna thokhraba tungda makhoi se magi thabak tawsing atai tawnakhre chak thongmusingna thongkhre chak tholingai manung asidani makhoi gi thau jairiba nupa asidani mahangna thau jaiba loraga nghaktang makhum khumjilamase hangdolaga ising khara hajinga tawbu matamdadi machu ase karimata machu thaktingi matamasida I machu na janglamani isang ase insang machu si ubada I machu tana pungang alam si ubada bakse yamna kana larakpani
ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯕꯁꯤ ꯇꯥꯕꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯇꯩꯁꯦ ꯌꯥꯝꯅ ꯐꯤꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯕꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯍꯥꯛꯅ ꯀꯤꯅ ꯈꯨꯠ ꯊꯤꯜꯂꯤ ꯃꯥꯅ ꯊꯣꯟꯕ ꯏꯟꯁꯥꯡ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯇꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯎꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯏ ꯃꯆꯨ ꯑꯣꯏꯅ ꯎꯏ ꯃꯁꯤꯅꯤ ꯌꯥꯝꯅ ꯉꯛꯄ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯉꯨ ꯏꯟꯁꯥꯡ ꯃꯆꯨ ꯑꯁꯤ ꯏ ꯌꯣꯜꯂꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯇꯩꯅꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯅꯦ ꯅꯪꯒꯤ ꯃꯤꯠꯇ ꯎꯕꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏ ꯎꯔꯤꯕꯁꯦ ꯃꯍꯥꯛꯇ ꯅꯠꯇ꯭ꯔꯦ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯥꯛ ꯊꯣꯡꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯨꯕꯅꯤ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯠꯇꯁꯨ ꯏ ꯃꯆꯨ ꯑꯣꯏꯅ ꯎꯔꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯗꯤ ꯏꯟꯁꯥꯡ ꯑꯁꯤ ꯏ ꯃꯆꯨ ꯑꯣꯏꯅ ꯎꯔꯔꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯨꯁꯨ ꯂꯥꯎꯈꯠꯂꯛꯏ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯎꯏ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤꯕꯨ ꯊꯦꯝꯅꯔꯤ ꯑꯅꯤ ꯑꯁꯤ ꯕꯣꯜ ꯁꯥꯟꯅꯕꯗꯁꯨ ꯍꯦꯟꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯌꯥꯝꯅꯁꯨ ꯍꯩꯕ ꯑꯅꯤꯅꯤ ꯊꯣꯡ ꯊꯥꯛꯄꯗꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯜꯂꯤ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯕꯅꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯔꯤ ꯑꯇꯩ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯄꯣꯊꯥꯍꯜꯂꯤ ꯑꯗꯨꯕꯨ ꯄꯣꯊꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯑꯀꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯈꯣꯏꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯊꯣꯡꯅꯥꯎꯔꯣꯝ ꯊꯣꯡꯖꯤꯜꯂꯣꯝ ꯀꯔꯤ ꯄꯪꯂꯥꯛꯇ ꯂꯥꯛꯂꯕꯣꯏ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯕꯁꯤꯅ ꯄꯥꯡꯈꯟꯗ ꯈꯜꯂꯤ ꯀꯤꯗꯨꯅ ꯑꯅꯤ ꯑꯁꯤ ꯀꯣꯟꯁꯤꯟꯅꯩ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯃꯅꯤ ꯂꯩꯔꯤ ꯐꯥꯖꯤꯜꯂꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯆꯪꯂꯛꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯦꯝꯃꯤ ꯑꯣꯖꯥ ꯑꯅꯤꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯔꯤ ꯑꯅꯤ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯄꯣꯊꯥꯍꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯠꯇꯗꯤ ꯃꯥꯂꯪ ꯇꯔꯪ ꯃꯁꯦꯟ ꯃꯔꯥꯡ ꯌꯥꯝꯅ ꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯕꯣꯜ ꯌꯥꯝꯅ ꯍꯩꯕꯁꯦ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯊꯦꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯀꯣꯏ ꯁꯣꯝꯕ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯌꯥꯝꯅ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗꯁꯨ ꯂꯣꯟꯅ ꯈꯪꯗꯅ ꯅꯥꯜꯂꯝꯕꯅꯤ ꯂꯥꯏꯀꯟꯅꯔꯤꯕ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯦꯝꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯁꯨꯝ ꯅꯥꯀꯜ ꯑꯃꯗ ꯄꯣꯊꯥꯅꯕ ꯇꯧꯏ ꯃꯇꯝ ꯑꯁꯤꯗꯅ ꯑꯅꯤ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯇꯨꯝꯅꯕ ꯃꯣꯜ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯀꯥꯡꯍꯜꯂꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯊꯣꯛꯂꯗꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯕ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯁꯨ ꯎꯔꯛꯂꯦ ꯃꯣꯟ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕꯒ ꯃꯣꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯌꯥ ꯀꯥꯔꯒ ꯂꯩꯕ ꯂꯥꯏꯗꯤ ꯑꯅꯤꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯃꯣꯜ ꯑꯁꯤ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯂꯥꯎꯏ ꯑꯅꯤ ꯑꯁꯤꯁꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯑꯅꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯀꯟꯅ ꯀꯣꯏꯁꯤꯜꯂꯒ ꯇꯨ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯜꯂꯤꯕꯁꯤ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯔꯤꯃꯠꯇ ꯎꯗꯦ ꯑꯁꯨꯝꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯩꯔꯦ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏ ꯃꯔꯤ ꯑꯁꯤ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯔꯤ ꯃꯅꯨꯡ ꯑꯁꯤ ꯄꯪꯂꯥꯡ ꯂꯥꯡꯂꯦ ꯄꯪꯂꯤꯜ ꯂꯤꯜꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯄꯪꯈꯟꯗ ꯈꯟꯕ ꯍꯧꯔꯦ ꯑꯇꯩꯒꯤ ꯃꯤꯠꯇꯅ ꯀꯔꯤꯃꯠꯇ ꯎꯗꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯤꯠꯇ ꯑꯁꯨꯝꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯗꯣꯛꯄ ꯁꯥꯗꯨꯅ ꯀꯟꯊꯣꯛꯄ ꯁꯥꯗꯨꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯂꯥꯏꯗꯤ ꯑꯗꯣ ꯀꯩꯗꯧꯉꯩꯗ ꯃꯆꯤ ꯂꯦꯡꯗꯦ ꯃꯌꯥ ꯑꯃꯃꯨꯛ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯕꯗꯧꯅ ꯂꯥꯏꯗꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯈꯜꯂꯒ ꯀꯧꯔꯕꯗꯧꯅ ꯌꯥꯝꯅ ꯇꯧꯏ ꯃꯁꯤꯗꯅꯤ ꯑꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯀꯤꯔꯤꯕ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯀꯟꯅꯔꯤꯕ ꯑꯅꯤ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗꯁꯨ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯁꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯉꯥꯁꯨ ꯊꯣꯡꯉꯤ ꯉꯥ ꯑꯍꯤꯡꯕꯁꯤ ꯃꯈꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯇꯧꯈꯠꯂꯛꯄꯁꯤ ꯑꯗꯨꯝ ꯎꯔꯝꯃꯤ ꯇꯧꯈꯠꯂꯛꯄ ꯍꯥꯏꯕꯗꯤ ꯐꯟ ꯆꯣꯡꯈꯠꯂꯛꯄꯁꯤ ꯑꯅꯤ ꯑꯁꯤꯅ ꯐꯝꯅ ꯎꯕꯅꯤ ꯃꯁꯤ ꯎꯕꯗ ꯑꯅꯤ ꯑꯁꯤ ꯍꯦꯟꯅ ꯀꯤꯕꯅꯤ ꯉꯥ ꯆꯣꯡꯈꯠꯂꯛꯂꯦ ꯏꯋꯥꯟ ꯃꯊꯛꯇ ꯉꯥ ꯆꯣꯡꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕꯁꯨ ꯇꯧꯏ ꯀꯔꯤ ꯇꯧꯅꯤ ꯀꯃꯥꯏꯅ ꯊꯦꯡꯒꯅꯤ ꯃꯈꯣꯏꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏ ꯈꯔ ꯂꯩꯔꯤꯕꯗꯨꯁꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯨ ꯃꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯇꯩꯅ ꯃꯁꯥꯅ ꯊꯣꯡꯅꯤꯡꯕꯁꯤꯡ ꯑꯩꯈꯣꯏꯅ ꯊꯣꯡꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯖꯕ ꯈꯛꯇꯅꯤ ꯑꯇꯩꯒꯤꯗꯤ ꯃꯈꯣꯏ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅ ꯊꯣꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯅꯁꯨ ꯑꯉꯥꯡ ꯃꯔꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ
ꯑꯣꯖꯥꯁꯤꯡ ꯑꯇꯩ ꯑꯇꯩꯅꯗꯤ ꯀꯤꯕꯗꯒꯤ ꯉꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯂꯥꯏꯇꯤꯡꯒ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯊꯤ ꯄꯣꯡꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯇꯩꯅꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯣꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯅꯠꯇꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯄꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯈꯛ ꯂꯩ ꯑꯗꯨꯗꯕꯨꯗꯤ ꯑꯉꯥꯡ ꯇꯥꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯊꯣꯛꯄ ꯂꯩꯇꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯍꯥꯟꯅꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥꯕ ꯀꯥ ꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥ ꯍꯥꯏ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯉꯥꯏꯍꯥꯛꯇꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣꯃ ꯂꯩꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤ ꯍꯥꯏ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯔꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯅ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯐꯍꯟꯅꯕ ꯍꯣꯠꯅꯈꯤ ꯋꯥ ꯂꯥꯎꯅꯕ ꯃꯔꯥꯡ ꯇꯧꯅꯕꯗꯒꯤ ꯊꯪꯅꯕꯗ ꯂꯩꯔꯝꯕ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯝ ꯄꯥꯎ ꯇꯅꯔꯦ ꯃꯈꯣꯏ ꯀꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯑꯃꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯋꯥ ꯂꯥꯎꯅꯔꯛꯄꯗꯒꯤ ꯆꯦꯟꯁꯤꯟꯅꯔꯛꯄ ꯌꯥꯝ ꯌꯥꯎꯏ ꯅꯅꯥꯎ ꯀꯨꯀꯨꯡꯈꯣꯏ ꯃꯩꯅꯣꯈꯣꯏꯁꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯃꯀꯣꯏ ꯁꯥꯡꯕ ꯃꯍꯥꯛꯇꯤ ꯆꯠꯂꯛꯇꯦ ꯃꯈꯣꯏ ꯀꯥꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯤ ꯂꯥꯂꯣꯡ ꯑꯃꯅꯤ ꯃꯈꯣꯏ ꯃꯔꯤꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯌꯥꯝ ꯄꯥꯜꯂꯕꯅꯣ ꯀꯌꯥꯝ ꯁꯣꯛꯆꯤꯜꯂꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯈꯔ ꯍꯦꯟꯅ ꯍꯩꯕ ꯁꯥꯟꯅꯔꯣꯏ ꯃꯔꯤꯗꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕꯁꯤ ꯃꯈꯣꯏꯁꯨ ꯌꯦꯡꯂꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯆꯔꯕꯁꯨ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯆꯪꯈꯤ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯌꯨꯝꯁꯤꯜꯂꯤ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡꯅ ꯃꯔꯛ ꯑꯁꯤꯗ ꯐꯥꯎꯗꯣꯛꯂꯒ ꯃꯈꯣꯏꯁꯨ ꯌꯦꯡꯅꯕ ꯆꯪꯉꯤ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯌꯧꯔꯔꯦ ꯀꯨꯡꯀꯨꯡꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯑꯇꯩꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯅ ꯀꯨꯡꯀꯨꯡꯗ ꯍꯥꯏꯔꯝꯃꯤ ꯈꯪꯗꯦ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯄꯣꯊꯥꯅꯔꯝꯃꯅꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯄꯣꯊꯥꯔꯒ ꯂꯩꯕꯅꯤ ꯈꯪꯍꯧꯗꯦ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯤꯠꯇ ꯈꯛ ꯎꯔꯛꯄꯅꯤ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯁꯨ ꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯨꯡꯀꯨꯡꯅ ꯅꯈꯣꯏ ꯕꯣꯜ ꯁꯥꯟꯅꯗꯕ ꯃꯇꯝꯗ ꯀꯗꯥꯏ ꯆꯠꯂꯨꯏ ꯀꯗꯥꯏ ꯊꯣꯛꯂꯨꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯁꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯏ ꯑꯁꯥꯏ ꯐꯥꯎ ꯆꯠꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯑꯇꯩ ꯀꯩꯁꯨꯝ ꯊꯦꯡꯅꯕꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯨꯡꯀꯨꯡꯅ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯕ ꯃꯀꯣꯏ ꯆꯨꯝꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯝꯃꯤ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯃꯥꯜꯂꯤ ꯃꯍꯥꯛꯇꯪꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯇꯩꯗꯤ ꯀꯅꯥꯁꯨ ꯂꯥꯛꯑꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯀꯨꯡꯀꯨꯡꯁꯦ ꯆꯤꯡꯅꯕꯗꯨ ꯌꯧꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯩꯅꯣꯗꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯂꯤꯕꯅꯤ ꯀꯨꯡꯀꯨꯡ ꯐꯨꯔꯤꯠꯇꯣ ꯃꯅꯨꯡꯗ ꯂꯤꯠꯂꯤꯕꯅꯤ ꯃꯊꯛꯇꯅ ꯑꯇꯣꯞꯄ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯆꯪꯕꯅꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯧ ꯑꯁꯤ ꯀꯨꯡꯀꯨꯡ ꯇꯞꯅ ꯐꯥꯎꯖꯤꯜꯂꯒ ꯌꯦꯡꯂꯔꯦ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯍꯦꯛ ꯌꯦꯡꯉ ꯃꯇꯝ ꯑꯁꯤꯗ ꯈꯪꯅꯔꯦ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯂꯥꯡ ꯊꯥꯛꯄꯅꯤ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯃꯥꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯃꯥꯅ ꯀꯤꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯅꯅꯥꯎ ꯀꯨꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯈꯤꯔꯝꯃꯤ ꯅꯅꯥꯎ ꯀꯨꯀꯨꯡꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯃꯈꯣꯏ ꯃꯔꯤꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯣꯟꯅ ꯊꯣꯔꯛꯏ ꯃꯌꯥꯝ ꯃꯔꯥꯡ ꯌꯣꯝꯁꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗꯁꯨ ꯃꯤ ꯃꯌꯥꯝ ꯌꯦꯡꯂꯤꯕꯅꯤ ꯃꯥꯏꯕꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯁꯨ ꯌꯦꯡꯂꯤꯕꯅꯤ ꯃꯈꯣꯏꯁꯨꯅ ꯌꯦꯡꯂꯤꯕꯁꯤ ꯑꯅꯥꯕꯗꯨ ꯈꯛꯇꯅꯤ ꯀꯨꯡꯀꯨꯡꯕꯨꯗꯤ ꯃꯈꯣꯏꯅ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯀꯌꯥ ꯀꯟꯅ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯦ ꯀꯨꯡꯀꯨꯡꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯂꯣꯟꯅ ꯀꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗꯅ ꯃꯥꯅ ꯂꯣꯟꯅ ꯁꯣꯜꯂꯤ ꯍꯦ ꯑꯩꯒꯤ ꯐꯨꯔꯤꯠꯀꯤ ꯃꯍꯩ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯀꯟꯒꯅꯤ ꯑꯩꯅ ꯀꯔꯝꯅ ꯑꯀꯤꯕ ꯐꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯤꯗ ꯐꯨꯔꯤꯠ ꯅꯍꯥꯛꯄꯨ ꯑꯩꯅ ꯈꯖꯤꯛꯇꯪ ꯂꯨꯞꯆꯔꯕꯅꯤ ꯃꯁꯤꯅ ꯃꯈꯣꯏꯗ ꯈꯤꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯀꯤꯕꯗꯣ ꯐꯍꯟꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯅ ꯃꯈꯥꯔꯣꯝꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯂꯒ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯇꯣꯟ ꯈꯔ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤ ꯄꯥꯏꯔꯒ ꯃꯥꯅ ꯆꯠꯂꯛꯏ ꯃꯩꯅꯣꯕꯨ ꯂꯣꯟꯅ ꯀꯧꯊꯣꯛꯏ ꯑꯗꯨꯒ ꯃꯩꯅꯣꯗ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯈꯤꯛꯎ ꯃꯈꯣꯏꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯥꯈꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯤꯇꯪ ꯈꯤꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯩꯅꯣꯅ ꯃꯇꯥꯡ ꯆꯥꯗꯕ ꯇꯟꯖꯥꯁꯤꯗ ꯏꯁꯤꯡ ꯈꯤꯛꯂ ꯐꯒꯗ꯭ꯔꯥꯅꯦ ꯀꯨꯡꯀꯨꯡꯅ ꯐꯕ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯁꯦ ꯑꯃꯨꯛꯇ ꯈꯤꯛꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯩꯅꯣꯗ ꯍꯥꯏꯔꯝꯃꯤ ꯃꯩꯅꯣꯅ ꯏꯁꯤꯡꯁꯤ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣꯕ ꯀꯃꯥꯏꯅ ꯄꯤꯊꯛꯇꯣꯏꯅꯣ
ꯑꯩ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯆꯪꯉꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯅꯤ ꯍꯥꯏꯌꯨ ꯑꯁꯤꯒꯨꯝꯕ ꯂꯝ ꯊꯣꯛꯄꯗ ꯑꯀꯤ ꯑꯈꯪ ꯅꯪꯂꯕ ꯃꯤꯄꯥꯏ ꯊꯤꯄꯥꯏ ꯍꯧꯕ ꯇꯥꯔꯕꯗꯤ ꯏꯁꯤꯡ ꯈꯤꯛꯆꯤꯜꯂꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕꯗꯨ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥꯝ ꯍꯥꯏꯖꯤꯜꯂꯨ ꯐꯁꯨ ꯐꯕ ꯌꯥꯏ ꯏꯃꯥꯈꯣꯏ ꯑꯩꯈꯣꯏ ꯏꯃꯥ ꯄꯣꯛꯄ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯨ ꯑꯩ ꯇꯥꯍꯧꯕꯗꯒꯤ ꯑꯩꯅ ꯉꯁꯤꯇ ꯍꯥꯏꯕꯅꯤ ꯁꯤ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯩꯅꯣꯗ ꯍꯥꯏꯔꯦ ꯃꯩꯅꯣꯁꯤ ꯃꯌꯥꯝ ꯃꯔꯥꯡ ꯃꯔꯛ ꯑꯁꯤ ꯇꯟꯁꯨ ꯇꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯩꯅꯣ ꯆꯪꯉꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯒ ꯆꯪꯂꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯂꯝ ꯊꯣꯛꯄꯗ ꯑꯋꯥ ꯑꯅꯥ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯪꯖꯕ ꯈꯔ ꯂꯩ ꯁꯤ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯈꯤꯛꯄꯤꯌꯨ ꯑꯃꯨꯛꯇꯪ ꯆꯥꯏꯊꯣꯛꯄꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯇꯩꯅꯁꯨ ꯍꯣꯏ ꯌꯦꯡꯉꯨ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯀꯨꯡꯀꯨꯡꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯁꯤ ꯃꯩꯅꯣꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯔ ꯍꯩꯔꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯝꯃꯤ ꯆꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯗꯧꯅ ꯇꯧꯏ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ ꯃꯈꯣꯏ ꯃꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯀꯤꯕ ꯐꯈꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯌꯥꯝ ꯉꯛꯈ꯭ꯔꯦ ꯐꯩꯅꯦ ꯍꯥꯏꯕꯁꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯩꯅꯣꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯨꯡꯀꯨꯡꯅ ꯃꯁꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯀꯃꯥꯏꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯩꯅꯣꯅ ꯉꯛꯄꯅꯤ ꯃꯌꯥꯝꯅ ꯃꯩꯅꯣꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯝ ꯊꯣꯛꯄꯗ ꯃꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯁꯤ ꯄꯨꯗꯕ ꯌꯥꯔꯣꯏ ꯀꯔꯝ ꯇꯧꯅꯤ ꯀꯃꯥꯏꯅ ꯄꯨꯕꯅꯣ ꯀꯔꯤ ꯍꯥꯞꯄꯅꯣ ꯍꯥꯏꯕꯁꯤ ꯋꯥ ꯌꯥꯝꯅ ꯍꯪꯅꯈꯤ ꯃꯩꯅꯣꯗꯤ ꯀꯔꯤ ꯈꯨꯝꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯆꯝꯕ ꯏꯁꯤꯡꯅꯤ ꯍꯥꯏ ꯑꯆꯝꯕ ꯏꯁꯤꯡ ꯑꯣꯏꯔꯕꯁꯨ ꯀꯩꯅꯣꯝꯗꯤ ꯌꯥꯜꯂꯝꯅꯤ ꯀꯔꯤ ꯄꯨꯕꯅꯣ ꯀꯔꯤ ꯍꯥꯞꯄꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯪꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯀꯤꯕꯁꯤ ꯐꯔꯦ ꯍꯥꯏꯕꯁꯤ ꯃꯀꯣꯏ ꯆꯣꯝꯕ ꯃꯥꯏꯕꯁꯤ ꯄꯥꯎ ꯇꯥꯈꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯁꯤꯟꯕ ꯂꯣꯟꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯜꯂꯒ ꯁꯥꯟꯅꯔꯣꯏ 4-5 ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ 2 ꯆꯠꯈ꯭ꯔꯒ ꯃꯥꯏꯕꯁꯤꯗ ꯄꯥꯎ ꯇꯝꯈ꯭ꯔꯕꯅꯤ ꯃꯥꯏꯕꯁꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯏ ꯀꯅꯥꯅ ꯀꯔꯝꯅ ꯌꯦꯡꯕꯅꯣ ꯍꯥꯏ ꯃꯩꯅꯣꯕꯨ ꯃꯁꯛ ꯇꯥꯈꯤ ꯑꯗꯨꯁꯨ ꯃꯀꯣꯏ ꯆꯣꯝꯕ ꯃꯥꯏꯕꯁꯤ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯕꯅꯤ ꯃꯩꯅꯣꯕꯨ ꯎꯕꯗꯒꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯩꯕ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯕꯗꯨꯅ ꯁꯤꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯒꯤꯗꯤ ꯑꯅꯥꯕ ꯐꯔꯦ ꯀꯨꯡꯀꯨꯡꯅ ꯉꯁꯥꯏ ꯕꯣꯜ ꯁꯥꯟꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕꯒꯤ ꯃꯌꯥꯝꯅ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯩꯅꯣꯕꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯊꯥꯒꯠꯅꯈ꯭ꯔꯦ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯂꯩꯐꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯃꯔꯤ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯗꯒꯤꯗꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯂꯩ ꯃꯈꯣꯏ ꯑꯇꯩꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗꯨꯅ ꯆꯥꯛ ꯄꯤꯖꯅꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯗꯨꯅ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯕ ꯃꯇꯝꯅꯤ ꯃꯥꯏꯕꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯨꯅ ꯑꯩꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡꯕꯨ ꯅꯪꯅ ꯊꯨꯒꯥꯏꯕ ꯈꯪꯒꯅꯤ ꯅꯈꯣꯏꯁꯨ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯩꯈꯣꯏꯒ ꯇꯥꯕꯅꯤ ꯅꯈꯣꯏꯒꯤꯅ ꯃꯊꯪ ꯑꯗꯨꯕꯨ ꯃꯊꯪ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯈꯜꯂꯛꯏ ꯀꯨꯡꯀꯨꯡꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ ꯃꯈꯣꯏ ꯄꯣꯊꯥꯔꯦ ꯄꯣꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯅꯣꯅ ꯂꯣꯟꯅ ꯀꯨꯡꯀꯨꯡꯗ ꯋꯥ ꯍꯪꯉꯤ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯁꯦꯝꯂꯤꯕꯅꯣ ꯀꯔꯤ ꯌꯥꯟꯕꯅꯣ ꯀꯔꯤ ꯍꯥꯞꯄꯅꯣ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯃꯌꯥꯝꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯅꯅꯤ ꯑꯁꯤꯕꯨ ꯅꯈꯣꯏ ꯏꯃꯥꯅ ꯀꯔꯤꯅ ꯍꯥꯏꯕꯅꯣ ꯀꯅꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯪꯂꯛꯄꯗ ꯀꯔꯤ ꯈꯨꯝꯅꯤ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯃꯍꯩꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯨꯡꯀꯨꯡꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯌꯦꯡ ꯍꯥꯏꯒꯦ ꯃꯤꯒ ꯂꯩꯔꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯂꯣꯟꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯅ ꯃꯍꯥꯛꯁꯦ ꯄꯣꯊꯥꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯇꯩꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯣꯊꯥꯅꯕ ꯍꯧꯅꯈ꯭ꯔꯦ ꯃꯩꯅꯣꯒ ꯃꯥꯒꯇ ꯃꯉꯥꯏꯔꯦ ꯇꯨꯝꯗ꯭ꯔꯤꯁꯦ ꯃꯩꯅꯣꯕꯨꯁꯨ ꯃꯥꯅ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯊꯦꯝꯅꯔꯤ ꯃꯩꯅꯣꯁꯨ ꯇꯨꯝꯊꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯁꯤꯜꯂꯛꯂꯕ ꯇꯨꯡꯗꯗꯤ ꯃꯩꯅꯣꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯠꯁꯤꯡꯂꯤꯕꯁꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯃꯇꯣꯝꯇꯅꯤ ꯃꯀꯣꯏ ꯆꯣꯝꯕ ꯑꯍꯜ ꯑꯁꯤ ꯃꯈꯣꯏ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯩꯅꯣꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯒꯦ ꯃꯈꯣꯏ ꯀꯥꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯤꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯃꯁꯤ ꯃꯇꯥꯏ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯀꯨꯡꯀꯨꯡꯈꯣꯏ ꯃꯩꯅꯣꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯍꯧꯔꯦ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯀꯞꯄ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯍꯥꯟꯅ ꯇꯥꯍꯜꯂꯛꯏ ꯑꯉꯥꯡꯒꯤ ꯁꯛꯇꯝꯁꯨ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯞꯅ ꯊꯣꯔꯛꯄꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯇꯩꯗ ꯇꯨꯝꯅꯈꯤꯕꯅꯤꯅ ꯈꯪꯗꯦ ꯅꯅꯥꯎ ꯀꯨꯡꯀꯨꯡꯅ ꯃꯤꯠꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯕꯗ ꯎꯕꯅꯤ
ꯑꯉꯥꯡ ꯑꯁꯤꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯇꯁꯦꯡꯅ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯀꯞꯂꯤꯕꯁꯤꯁꯨ ꯅꯨꯡꯁꯤꯅ ꯈꯣꯟꯊꯥꯡ ꯌꯦꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯍꯜꯂꯛꯄꯅꯤ ꯀꯨꯡꯀꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯥꯅ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯤ ꯃꯌꯥꯝ ꯑꯁꯤ ꯃꯤꯠ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯠ ꯁꯤꯡꯂꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯤꯗꯨꯅ ꯂꯥꯎꯅꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯌꯥ ꯇꯝꯅ ꯀꯨꯡꯀꯨꯡ ꯆꯤꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯑꯁꯤ ꯀꯨꯡꯀꯨꯡ ꯆꯤꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯍꯟꯗꯣꯛꯇꯦ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯌꯣꯠꯁꯤꯡꯗ ꯃꯁꯥꯗꯨ ꯅꯞꯁꯤꯜꯂꯒ ꯀꯟꯅ ꯀꯞꯂꯒ ꯃꯌꯥ ꯑꯁꯤ ꯂꯥꯎꯅ ꯀꯥꯏꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯦ ꯇꯨꯝꯕꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯤꯠꯄꯅꯤꯅ ꯐꯨꯔꯤꯠ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯊꯦꯡꯈꯤꯔꯝꯃꯤ ꯊꯦꯡꯉ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯈꯣꯟꯖꯦꯜ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯈꯤꯕꯗꯒꯤ ꯑꯁꯣꯝꯗ ꯃꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯍꯩꯁꯤ ꯑꯔꯦꯝꯕ ꯇꯥꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯏ ꯑꯁꯣꯝꯗ ꯀꯔꯤ ꯇꯧꯔꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯍꯦꯟꯅ ꯀꯤꯍꯟꯅꯕ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡꯗꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄ ꯍꯧꯔꯦꯅꯦ ꯈꯪꯒꯅꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯨꯝꯂꯤꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯑꯁꯣꯝꯗ ꯑꯃꯨꯛ ꯀꯤꯍꯟꯅꯕ ꯇꯝꯅꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛ ꯃꯁꯥꯁꯦ ꯆꯠꯂꯒ ꯀꯤꯍꯜꯂꯨꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯜꯂꯤ ꯃꯤꯔꯛ ꯌꯦꯡꯈ꯭ꯔꯦ ꯊꯣꯡ ꯑꯁꯤ ꯂꯣꯟꯅ ꯍꯥꯡꯗꯣꯛꯏ ꯃꯍꯩꯒꯤ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯍꯥꯏꯐꯦꯠꯇꯪ ꯆꯣꯡꯕꯗ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯕ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕꯒꯤ ꯃꯍꯩꯒꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯂꯣꯟꯅ ꯃꯍꯥꯛꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇꯃꯛ ꯗꯣꯡꯗꯥꯡ ꯂꯥꯎꯕ ꯊꯤꯟꯕ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡ ꯆꯦꯟꯊꯣꯔꯛꯏ ꯃꯁꯤ ꯑꯃꯗꯒꯤ ꯂꯣꯟꯅ ꯂꯨꯝꯃꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯅꯤꯗꯤ ꯍꯥꯏꯔꯤ ꯑꯁꯣꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤ ꯑꯁꯣꯝꯗ ꯀꯤꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯍꯥꯏ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯅ ꯃꯥꯏꯕꯁꯤꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯅꯅꯤ ꯃꯈꯣꯏꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯀꯨꯡꯀꯨꯡ ꯅꯣꯛꯏ ꯃꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯕꯖꯥꯠꯅꯤꯅꯦ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯀꯤꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯈꯔꯅꯒ ꯄꯤꯛꯂꯦ ꯈꯔꯅꯒ ꯇꯦꯜꯂꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯁꯤ ꯐꯤ ꯀꯨꯞꯁꯤꯜꯂꯤꯕꯅꯤ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯑꯎꯕꯁꯤꯡꯅ ꯑꯗꯨꯝ ꯂꯥꯏ ꯃꯆꯥ ꯃꯥꯜꯂꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯃꯈꯣꯏ ꯀꯥꯗ ꯃꯀꯣꯏ ꯆꯣꯡꯕ ꯃꯥꯏꯕꯗꯨꯅ ꯀꯤꯍꯜꯂꯛꯄꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯤꯍꯜꯂꯝꯃꯤ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ ꯊꯣꯡ ꯑꯁꯤ ꯒꯦꯒ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯃꯨꯛ ꯄꯟꯕ ꯆꯣꯡꯂꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯗꯣꯡ ꯌꯥꯝꯅ ꯇꯧꯗꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯀꯤꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯇꯩꯁꯦ ꯍꯦꯛꯇ ꯃꯇꯨꯝ ꯇꯥꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯤ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯀꯣꯏ ꯆꯣꯡꯕ ꯃꯥꯏꯕꯁꯤꯅ ꯇꯥꯈꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕꯁꯤ ꯃꯈꯣꯏ ꯀꯥꯗꯨꯒꯤ ꯑꯁꯣꯝ ꯃꯄꯥꯟ ꯃꯅꯤꯡꯂꯣꯝ ꯊꯥꯡꯕꯗꯅꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯥꯏꯕꯁꯤ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯉꯥꯛꯇꯪ ꯂꯦꯞꯂꯒ ꯑꯩꯒꯤ ꯀꯥꯔꯣꯝꯗ ꯂꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯀꯨꯡꯀꯨꯡꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯀꯤꯗꯨꯅ ꯃꯁꯥꯕꯨ ꯅꯤꯛꯂꯝꯕ ꯑꯣꯖꯥꯁꯤꯡꯅ ꯅꯤꯛꯂꯝꯕ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯁꯤ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯥꯏꯕꯁꯤꯅ ꯊꯨꯡꯒꯤ ꯀꯥꯟꯁꯤꯜꯂꯛꯄꯗꯁꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯑꯇꯣꯞꯄꯗ ꯀꯤꯍꯟꯒꯦ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯅꯤ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯝꯅ ꯁꯣꯜꯂꯤ ꯃꯥꯏꯕꯁꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯃꯁꯨ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯍꯌꯦꯡ ꯃꯈꯥ ꯉꯥꯏꯃꯤꯟꯅꯁꯤ ꯃꯥꯏꯕ ꯑꯃꯗꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯣꯔꯤ ꯕꯣꯜ ꯁꯥꯟꯅꯕꯗꯁꯨ ꯁꯥꯊꯤꯕ ꯂꯥꯂꯣꯡ ꯀꯌꯥꯅꯤ ꯑꯣꯏꯒꯗꯣꯔꯤꯕ ꯍꯌꯦꯡ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛꯀꯅ ꯈꯨꯔꯨꯝꯖꯔꯤ